Rohinja ni chingnaba asaba saktakse pairamba Myanmar gi Muslim taret amasung makhoi bu purga lakni haiba mioi ama punna mioi nipan more gi Indo Myanmar border dagi phare hairi lakliba August 15 da pangthokadriba 63 ga humdoi suba India gi Independence Day gi mangoina na Assam Rifles na Indo Myanmar border gi area da akan ba section thorang lokhalingai cherak chida Rohinja ni chingnaba Myanmar gi Muslim taret amadi makhoi bu puthok pujin tawbuni haiba mioi ama ngarang numidang pung 8 makhai rom tarakpada nifum doi suba Assam Rifles Morena Pagatibni Hari Pagalaba mioising Adong Arang More Police Station the Kusin Nakre Hari Hazabaya Paobilai Namana High Assam Rifles na Pagalaga More Police Station Krava Myanmar Muslim Taret Ado Uttar Pradesh Amadi Delhi Dagi Awang Poki Station Power Ga More Tamna Lag Matung Naron the Narang Myanmar Sana Nava Honaramada Nipum Doi Suba Assam Rifles Kitim na Pakibani Muslim Taret Ase India Gi Ashaba Adhar Card Amadi Voter Card Kasu Pairam Ki Hari Pagalaba mioising Ase Makata na Wahang Pahung Sathari Hairi video sibu yang diri bakudung ko mukhanna thagatchai